Manipur da NRC mapung phana chatnahallu haiba demand the United Naga Council UNC Amadi Coordinating Committee on Manipur's Integrity Cocomi Anina puna chatminaragani UNC gi mihut ahum amasung Cocomi gi mihut charet puna mioi tarana ngasi nungtil Raj Bhavan da chatuna Manipur gi Governor Anusha ike unaduna Manipur da athuba matam da NRC mapung phana chatnahallu haina demand toraduna Governor gi Khuthang-Da Prime Minister da Memorandum Pisinkhare Governor da Memorandum Pisinkhare matung Raj Bhavan gate mamang da Pisinkhare unaba amada Cocomi gi coordinator Thokchum Somrendron haikibada Manipur da lishang sena lo naba lebak yadagi logi wangmada mitokya changsilaktuna illegal immigrants na masing thingamdana khulmacha kaya lengkhalaktuna kunda sanba khonaba demographic imbalance thogan bada natana yelhomi singda aduki matik akaiba piri haiki maramaduna yelhomi oiriba namdamasigi maroiba CSO singpunchinduna athuba matamda NRC chatnahallu haiba demanda memorandum adu pisinkhibani hainasu Somrendra namakata na fongdorakli Loinana United Naga Council ki General Secretary Amadi USM ki President Konthongjam Joy Chandra nasu Manipur da NRC mapung phana chana hananaba khonabada puna chatminagani haiba wafamsu paumisinda fongdorakhe NRC di channel hai Manipur hauji phauba thabak to onthok tabisi matang da athu matam da NRC si Manipur da implement tawna bidamak ta koi UNC ga Cocomi pullaga Prime Minister da koi ki memorandum pisin bani masi governor ge through da pisin ba memorandum ni mang su takshan gani NRC si Manipur da channel ga Manipur thoi ba koi ge sigumba issue asi loisana na khona da bhak sa sabu thodang laguni haidana governor side ju thambire Governor bu unaraga NRC athubo matam de implement tawbiyo application tawbiyo haiba khakte ne khone tawrisi misigi ko maruwaina o mana asidi akoi process ti tawba tare na parliament su tathari aduna noi ngak ti adum ngaibiyo haina adum hairame adu khaktani kaman issue di akoi taminna gani haibdi adum phap tarak leire Prime Minister, Home Minister na jo NRC chatnahalagani je khoi da thajaba pirabani ngasi su governor ki through da Prime Minister Home Minister yongnanaba tawgre aduga aikhoina haijeri bise atai karisu nate 1951 daina ngasi phawbuda changchil leiba mitop chingje khantong nanabagi ufai che NRC natna leite atu matam da NRC chatnahallu haina governor da request tawi adugi mathakta object leiri present status se aikoi atu matam da loisan biu haibisu aikoi wari mayam sanai haibda miyam da thamjin